Tungan social media ki maruoiba i pau post khara miyamda share tawjage Kuki terrorist singa punduna kangleipak thugaibada yauriba khuraki i singsi mapangal yamna kalli haiba wafam KSP MC progressive ki maikadigi thamlakkhre Makhatana aina covid matamda oxygen piduna Kuki kayagi thawai kanbikhi hojikta ningamlaktre hojikti ai oina hatkani hairakpani haina lisipya kongzamna asumna phangdorakle Makatarakpa update ngasi Kuki taramathoi Thadokhiba adu exchange tawba natte moi masage jail tam loiraga Thadokhibani tha amadagi ani phawgi mamangda Thadoklagadaba mioi ngaktani irang asina maram oiraga Thadokhidabani haina phangdorakle hiram asiga mari lainana aranba paw sandokpigunu haiba wafam thamlakle Makatarakpa update election result lakthokringaida Jammu amasung Kashmir gi BJP candidate heart attack tawbadigi laikhidre Jammu amasung Kashmir Assembly Mikhal gi bot thadaba loiduna lagliba October gi chang nipan da bot masing thigidoriba numit asi ngainari gi serakta Suran Kote SC gi BJP mirep oikhiba Mustaq Ahmad Shah Bukhari masagi sahina humudra manga surba miyoi asi heart attack na maram oiraga laikhidre hairi Ningsingba yabadi mahak tam anirak bot kaduna legislature oina thau puramba misak ama oiba tanatana sahi nifu hena politics da khongdaraklaba misak amani hairi